ngào xem rồi sao này hả chị 3xSpicy ด้วยเนี่ยประกอบร้อยนะครับท่าน mayam ai video sibu yang bi ba khuding mak thakachari aduga mayam subscribe to the bell tari subscribe to sung soi chen to sun biramo ado mayam nga sidi spicy noodles tarak to ne 3x to 3x to ado tarak to ne ambok sa dri boko 2x jakre boko 2x hai boko mai hai adu jakre ado si tarage do mayam momo chabiro ha mayam do nakan thola mage spicy noodles ara nam nakan thola mage du ka sina box se phut laga dong thok pane si kita pun ta duka si maga ta da gui di sima kon चाबा हो रहा के मैम नाबा फरे नाम ना फरवाई देना कोई नाबा याद है ना नाबा फरे ओके सियाने तो जाके को हम बॉक्स आके बजे पचारे है खाई ना chili sauce hào bữa đi rồi ha morok sih dia yung magam de charak matum mahaba morok sih dia cái morok sáng mà mình ngầm đi ngầm mẹ không xài được mai mi ta đi làm xác vào đây rồi quá
ꯑꯗꯨꯝ ꯆꯥꯕ ꯉꯝꯃꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯃ 2xSpicyꯗꯨꯅꯦ ꯈꯔ ꯁꯥꯗꯤ ꯁꯥꯏꯑꯦ ꯁꯥꯒꯠꯂꯛꯑꯦ ꯍꯧꯖꯤꯛ ꯉꯝꯃꯦ ꯍꯥꯏꯔꯕ꯭ꯔꯣ ꯌꯣꯝꯃꯒꯁꯨ ꯌꯥꯝ ꯆꯥꯖꯅꯤꯡꯕ ꯍꯩꯇ꯭ꯔꯦꯕ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯇꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯍꯩꯇꯦꯕ ꯀꯣꯛꯀ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯁꯤ ꯀꯣꯝꯕꯣ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯀꯣꯔꯤꯌꯥꯗꯗꯤ ꯁꯨꯃꯥꯏꯅꯒ ꯃꯤ ꯑꯇꯣꯞꯄꯗꯗꯤ ꯁꯨꯃꯥꯏꯅ ꯈꯪꯗꯦ ꯌꯥꯝ ꯍꯩꯅ ꯆꯥꯕꯅꯦ ꯑꯩꯗꯤ ꯍꯩꯇꯔꯦ ꯍꯥꯏꯕ ꯇꯣꯏꯅ ꯆꯥꯗꯕꯩ ꯁꯥꯎꯕ ꯌꯥꯗꯦ ꯌꯥꯝ ꯁꯥꯔꯦ ꯁꯥꯔꯁꯨ ꯆꯥꯕ ꯉꯝꯃꯦ ꯆꯤꯟꯁꯤꯗꯤ ꯐꯖꯅ ꯁꯥꯔꯦ ꯁꯨꯝ ꯁꯥꯔꯛꯑꯦ ꯄꯣꯠꯁꯜꯂ ꯆꯥꯔꯒ ꯂꯣꯏꯔꯝꯗꯥꯏꯁꯤꯗꯤ ꯐꯖꯅ ꯁꯥꯒꯠꯂꯛꯑꯦ ꯁꯤꯗꯤ ꯆꯤꯟꯁꯦ ꯕꯪ 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 ꯂꯥꯎꯔꯦ ꯑꯩ ꯆꯤꯟꯁꯦ ꯃꯌꯥꯝ ꯆꯥꯎꯈꯠꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯆꯥꯔꯒꯦ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯀꯔꯤꯒꯤ ꯆꯥꯃꯁ ꯐꯣꯛ
사람들 하라. ꯌꯥꯝ ꯁꯥꯏꯌꯦ ꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗꯅꯦ ꯃꯤ ꯉꯥꯎꯔꯤꯁꯤꯗꯤ ꯍꯧꯔꯛꯄꯗꯤ ꯀꯩꯁꯨ ꯁꯥꯗꯤꯌꯦ ngồi xin rửa sao thế hả chị cái này sao rồi có tí sao lại hả bà ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯉꯁꯥꯏ ꯑꯍꯥꯟꯕ ꯆꯥꯕ ꯀꯥꯟꯗꯅꯦ ꯁꯥꯏꯌꯦꯕ ꯁꯥꯔꯁꯨ ꯍꯥꯎꯅ ꯁꯥꯏꯌꯦꯕꯀꯣ ꯑꯗꯣ ꯂꯣꯏꯁꯜꯂꯛꯄꯩꯗꯣ ꯍꯧꯖꯤꯛꯁꯦ ꯑꯁ ꯑꯩꯒꯤ ꯆꯤꯟ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯁꯥꯔꯒ ꯄꯨꯛꯇ ꯀꯩꯅꯣꯝꯃ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯄꯨꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯃꯥꯜꯂꯦ ꯑꯩꯅ ꯁꯥꯗꯦꯒ ꯍꯥꯏꯔꯒ ꯆꯥꯏꯅꯦ ꯍꯥꯏꯕ ꯑꯩ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦ Momo. Porque sakpane yadre. ꯑꯍꯥꯟꯕ ꯍꯦꯛ ꯆꯥꯕꯗꯅ ꯁꯥꯗꯕ ꯑꯗꯨ ꯉꯥꯛꯇꯪ ꯂꯩꯔꯒ ꯖꯔ ꯁꯥꯔ ꯍꯦꯛꯇ ꯉꯥꯎꯔ ꯆꯤꯟꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯈꯔ ꯐꯔꯦꯕꯀꯣ ꯑꯩꯁꯦ ꯉꯥꯛꯇꯪ ꯒꯦꯞ ꯂꯧꯔꯨꯔꯦꯕ ꯍꯦꯛꯇ ꯁꯥꯃꯟꯗꯅ ꯄꯨꯛꯁꯦ ꯄꯥꯏꯔ ꯆꯦꯟꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯛꯁꯦ ꯌꯥꯝ ꯆꯥꯛꯑꯦꯕ ꯑꯩꯗꯣ ꯃꯌꯥꯝꯁꯤ ꯌꯥꯔ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ
ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ